demographic panel semlakpada XCM Birena Thagat Mapung Dorakli. Illegal immigration na Daitheng Chau na pili. Churchampurda Ainkai na Popi Thaba Tokhan Nabagidammal Alternative Livelihood Intervention Program Pangtokre. Security Force na insurgent cadre sing Fagat Kray Kusukulay amasung bunker sing Fangbungam Kray. Naga amasung Maijay Loop sing Punduna Native People's Committee Manipur Kauba Anauba Loop ama Sempre. Amasung Lamdam Masigi Culture gi Saknairaba Yumnam Jatra Singna Padma Shri Award Panglakpada CM na Thagatpa Pungokri. Kurumjari ISCOM News Meng Tabi Rupunamakpu Keroda Aribam Nataram Okchare Hojik Pau Sandon Pizari. Laibak asida hengalakliba demographic imbalance sing asibu ningtina yengsennabagidamak center na laibak asigi oina high level committee semlagani haina laurakiba decision asida loinana hanagi chief minister Nongthomam Biren Singh na taramna okpaga loinana center gi khongthang ase Manipur amasung Assam state singda illegal immigration amasung shifting population pattern singna yamna khudong chadaba Mayok na haliba sing asida yamna maru oiba khongthang amani haire. XCM Biren na exta mahaki wakalon sing share tawraduna hai mapangal kanba nation ama oihange hairabadi luchingba singna haidokiba wa sing thabakta onthokpa ngamlabatata oihanba ngamgani haiduna Prime Minister Narendra Modi amasung Union Home Minister Amit Shah na Miyamda thamkiba thajaba sing haujikte thabakta onthorakpagidamak thagatpa phongdorakle. Center na lauriba khongthang asina illegal immigration singna demographic imbalance thokhanduna North East maru oina Manipur amasung Assam da yamna khudong chadaba sing mayoknari basing kokhanduna region asige identity security amasung social stability sing laihanba ngamlagani haire. Demographic shift singna maru oiraga Manipur gumba state asida chawna safu piduna lakle. Center gi khongthang asina illegal immigration sing khud khandoktuna laibak ase tungkoina safeguard tauba ngamnaba khongthang amani haire. XCM Birena makha tarduna center gi khongthang ase matam chaba amade asan ba mityenga loinana paikhalakpa khongthang amani haiduna North East khaknatana nation asigi oina afaba khongthang amani haire. Panbaya Union Home Minister Amit Shah na India pumbagi oina illegal immigration amasung atay unnatural causes singna hengalakliba demographic changes sing ase assess tawna bagidamak Supreme Court Justice Prakash Prabhankar Naulekar na luchingba high level meeting ama semlagani haina lauthokibane wafam ase lauthokladuna Amit Shah na hai ain kaina changsilakliba mapalamgi myoy singna unnatural demographic changes thokliba sina country sida matam sangna achoba challenge ama mayoknaduna lakli haike. Amaromda Prime Minister Narendra Modi nasu Independence Day ga thauramda country sida hengalakliba demographic changes ase paladuna ain kaina changsilakliba mitof miancha singa sina national security da concern oihalle haina phongdokiba laikre.
Churachandpur district ke manung hanjun ba chingi mafam singda khunja singna ain kaina popi thaduna sendan lambi oina leiriba si tokhanabagi damakta Churachandpur forest division na khunja singi damak popi na sokhalaba khul singda target tawduna alternative livelihood intervention and agroforestry support kalonana program ama ngarang division office Churachandpur da pangthokre Pangthokiba program da Arun RS IFS Conservator of Forest Southern Circle amasung a visit KV IFS Divisional Forest Officer Churachandpur galurina official sing frontline staff Kulgi representative sing amasung popina sokalaba kul singi kunja sing sarugyaki Forest Department na lokalaktiba kongthang asiga mari lenina J Monglian Swangkhang Haupik Molent T Jaujang amasung Thinghangjang Churachandpur district ke Dampi Reserve Forest area ge akoibada khundariba khunja singda agroforestry support item sing khangatlaba beneficiary singda yenthoke khunja singda yenthoki ba agroforestry item sing adudi machinjak singalona yenau sing nganu macha sing leibak hawai alu uhai panba uchara sing hybrid oiba haino sar sing su yentoki ba agroforestry sing asina matam amada khunja sing popi thaduna sel talamba adu gi mahuta yenthokli ba potlam sing asina mahut sinduna khunja sing gi hingnabagi lambi ama semnaba honabani haire thauramga mari lenana conservator of forest Southern Circle Arun RS na fongdokibada department asina nauna lokhatliba khongthang asige manung channa khunja sing de yenthokliba agroforestry support asina khul sing da ningthina mahi chana ba honaduna khul sing ase model village ama oina leihanduna forest sing ningthina conservation tawba ngamnabagidama community khudingmak saruk yaba tangai fade haike a visit KV IFS na fongdokibada department asina vulnerable oriba community sing da masak thokpa punsi mahing sing khunja sing da pinabagidamakta agroforestry ge khongthang ase paikhat pani haike program ase pangthokpa hekloibaga conservator of forest Southern Circles Arun RS IFS na uchara sing thariba sagang range ta chatuna yengsin kibagalona Dampi Reserve Forest area gi akoibada lairiba khul singge khunja sing unaduna Forest Department na paikhatliba livelihood support amasung forest conservation tawnaba thawrang singi matangda khananai nakhe State asigi law and order ningthina leina ba made santi amasung tangdu leitaba hanjulaknabagi thawrang singi manung channa state asigi deploy tawriba state amasung central security forces singna ching amasung tampaki jingnaba mafum singda chathakiba counter insurgency operation singda tongan ba lal holup singi gather sing faba ngamkibaga lonana kusukulai amasung IED sing fagat pangongkre Manipur Police na Imphal West District ke Singjamai Police Station na konba kawa Lilando Lampak Mayada chathakiba SAS operation amada aina tingkraba lal holuf pripa ki kader ni haiba thingu jam gulapi sing chahi nifu manga ningom thong sairom laikai phabangam kibaga loinana mangondagi mobile phone Aadhaar card ama Hero Pleasure scooter ama fagat pa ngam ki haire Numit asimaktada Manipur Police na Imphal East District ke Lamlai Police Station gi manung chanba nongada kamengda chuthakiba operation da aina tingprobalal holuf PLA gi kader ni haiba Waikom Sant Singh alias Torvod chahi kuntrani sabungkhok mamang leikai fa bangum kre haire security force na aina tingprobalal holuf RPF PLA gi sub-style captain ni haiba ayekpam Dharmendra Singh Chahi Nifunipan alias Dharmen alias Thawan Thaba alias Kunjo alias Brojan alias Thawai Lakpa Iril Bungasi Fabangam Kibaga Lunana Mangondagi mobile phone ama amasung Aadhaar card fagat pangam krihai Security Force na Thobal District ke Nongpok Sekmai Police Station ge manung chanba mayai kaitel Manakta Leiba Forest Gate Mayadage Lal Holuf RPF PLA gi kadir ama amasung NRFM ge juvenile ama fabangam kre haire
Security Force na faraba RPF PLA gi cadre adugi maming Changubam Nganba Maitai alias Mairaba alias Thauba Chahi Kunmathoi Kawi Haire. Amaromda Manipur Police amasung Central Security Force ke apunba team amana Ukrul District ke Leitan Police Station ge manung chanba Patlaijang Rauden amasung TM Kasum area da militant sing na saduna thamlamba bunker ahum tugaiduna maghan takhan khre haire. Security Force sing na mafam sing aduda makata na chathakiba sas operation da Kedri Mangarom Lumba improvised explosive device ama Bumpy Ganda Ani charger single and evolving radio seat Ani 12-4 live cartiers Maria Masung Kapto Kraba Nungmay Singi Tokning Sing Fagat Paknong Frehide. Churachampur District ke Hankot Kulge Forest area the security forces na chathakiba tiba humbagi thabak singda MK2 rifle ama Magdrin Aniga Konana AK-47 rifle ama .303 rifle ama 12-4 rifle ama country met weapon sing SPML gun ani SPVL gun ama amasung IED mga wireless handset sing country met launcher ama Magdrin Pau sing camouflage jungle boot sing camouflage hedge ama live ammunition amasung empty cartier sing mafam adudagi fangba ngumki hai Manipur gi yellow furup singge rights identity lam amasung dignity sing kannabagi pandamda ngarang naga amasung maitai gi lup sing napunduna Native Peoples Committee Manipur NPCM koba noba committee ama semkre NPCM koba lup ase ngarang naga amasung maitai furup singge lup sing na Imphal da leiba hotel amada fam kiba meeting amada semkibani hai Ngarang pangtok kiba mifam aduda social activist asang kasarbu nauna semlaba MPCM gi convener oina hap kibaga lunena PS Devan amasung Dr. L Faumai Singbuna ko conveners oina hap ki haide nauna sem kiba NPCM gi valence oina responsibility sing share toba ngamna bagidama committee asigi official warrior amasung educative members sing ase maitai amasung naga community sing dege chaf manana representation sing hap kani haina mifamuduna amata oina yana ki haide Anoba committee ase sem kibaga mari lenena committee ase gi convener asangka sarna fungdo kibada maitai amasung naga furuf anige anoba committee ase Manipur gi asengba yellow furuf singge rights dignity lam amasung identity sing ngak senabagi damak sem kibani haike nauna sem laba NPCM ase ahanba public convention ase mathang tha June anida Makan village ja pangthok lagani haike anoba committee asige ngarang form kiba mi form na Manipur dagi Assam rifle sing logthok kiba kuki militant group singa sing sign tongnariba suspension of operation su abrogation tauba made Manipur State National Register of Citizen NRC implement tauba haibadabi sing ase resolution oina passed okay Arts and Culture gi lamda state asigi saknairaba yumnam jatra singda country asigi lem janingai oiraba Padma Shri Award pirakpada Chief Minister Yumnam Khemchan Singna harauba amasung thagatpa phungdorakle Sem Khemchana ex tathagatpa post amada Padma Shri Award Yumnam Jatra Singh ase Nat Sankritan aphauba oja ama oiduna Manipuri culture gi icon ama oina leibada natana Haurakliba nahasingbu arts and culture lamda pukning thaugatliba guru amani haire Sem Khemchana makha tarduna North East ki tungan ba lamda chahi asigi oina Padma Shri Award fanglakhraba singbo makhoi gi haithoi singthoi basing masak khangbaga loina thagatpa phungdorakle chahi asigi oina North East gi Padma Shri Award lauthokhraba sing adudi public affairs ta Kavindra Pursasta agriculture da Jogesh Dairy arts da Nurindin Ahmed Pokila Lektevi amasung Charicharan Saikei Singhne award sing ase Delhi da laiba Rashtrapati Bhavan da India gi President Draupadi Murmu na
खनगꯠलबसिंगदा यंथोखे। Federal Students Organization Kangleipak Fisokna Chahi Khudingi Pangtoktuna Lakliba World Environment Day ga mari lenana ngasi Fisok Thobal District Council ge Thomi Singh amasung Divisional Forest Office DFO Thobal ga punna kusamnaduna Tungi Mirol gidamak asangba malem ama ohelasi haiba hiramda yumfam oiraga haukiba megi tang tarani pandagi horaga ngasi megi tang kuntaret fauba Fisok Head Office ke Litring Makada Thobal District ke manung chana laidiba Mahiloi sang amasung college singda u thabage thauramase Nongpok Sengmai High School asida ngasi loisin-kre. Hairiba u thabagi thauramase apunba Mahiloi sang amasung college kontrada u chara pambi chamanga hena thaduna mapung fana pangthoke. Thauramasibu pangthokpa matamda Mahiloi sang amasung college ke oja sing amade Mahiroi sing na chawna mateng pangbagidamak Fisoki maikaidagi thagatpa phongdokchare loinana DFO Thobal ge Thomi Singh su Thauramase haubadagi loisinba fauba saruk yabibagidamakta Fisokna hainingai leitana thagatpa phongdokchare loisalakpada Fisokna haizaninglibade tungi mirol gidamak isa isana aige Thaudang makni khanbiduna uwa thajinbagi hainabi semgatuna afoba asangba lamdam ama ohelase amasung tung tarakpada su Fisokna paikhat charakpa thabaksingda lamdam asla leiriba mipum khudingmangna amasung mahiroi singna saruk yabiu haina Fisoki maikaidage phongdorakle Kuki CSO singna tha asigi kuntarukta media outlet singna tha asigi tara Humdoida Kuki Militant Singna Kangpokpi District ke Lailon Wi-Fi Khul dage Faduna Pukiba Naga Khunja Taruki Matangda Mari Amata Kari Amata Khangde Haina Phongdorakiba Wafam Naga People's Front NPF na Akanba Mawongda Yaningdaba Phongdorakpaga Lunana Kuki CSO Singna Naga Khunja Taruk Fazinduna Thamliba ase Khangna Khangzinadaba Saduna Ona tainaba wa sing phongduk liba asina Naga community sing na amuka hena sauhanba amasung usitaba thawong sing chothari haina NPF na thadorakpa cherol amada phongdorakle cherol asina makha tarduna tha asigi tara humdoida Lailon Wi-Fi khuldagi Naga khunja nupi angang yauna civilian tara mari faduna pukiba aduga tha asigi tara mangada fazin kiba khunja khara thadoraklaba matungda khoncha khul Liangmai Naga Khulgi pasture ani yauna khunja taruk fazinduna thamkibadagi haujik fauba mafum khangdana leire thadoraklaba Naga khunja nupi singna thaudok adugi matangda phongdorakibada asengba sakini haiduna Kuki CSO na khangde haidiba sida challenge story haina NPF na phongdorakle Survivor sing aduda makhoibu karam tauna amade kadaida faraba matungda pukhibage haibadu miyamda loina thamkraba wafam sing asina Kuki sing Naga khunja fabada chenare haiba si mayek sengna khangbangamli haire haujek Kuki militant singna fakibadagi tiba khangdana leiriba Naga civilian sing adude Reverend Dr. Manu Tuimai Dilip Tuimai Firen Lungbao Chawang Ferong Wibo Tuimai Ken Wibo Chawang amasung Kiliwangbo Abun Mai Singni Tha asigi tara matoidage kunnithoi fauba North Eastern Space Application Center NESAC Silongda pangtokiba the Yuvika ISRO Young Scientist Program 2026 ke final assessment da first position tarakrabe Mother's Pride Academy classified class 9 tamlibe ngai khongkulan maninglai kaidage Yuvika ISRO Young Achiever 2026 Hantoi Sana Pukrambambo Taramna Opagi Thauram ama Bishnupur District ke classified leiba Mother's Pride Academy da ngasi pangtokre Pukrambam Ravi amadi Pukrambam Sarmila anigi machanupi Yuvika ISRO Young Achiever 2026 Hantoi Sana Pukrambambo Taramna Opagi Thauramada Child Psychologist Loinana MI Academy Langthawal Kunja Imphal West ke Director Dr. M. Navakumar Maitai Mother's Pride Academy classified Principal Loinana Co-Founder K.S. Basanta Maitai
amadi co-founder ke Devendrana athoiba mitunglen oina saruk yake. Know your strength haiba wakalonda pangthokiba thoramaduda henthoi sana pukhambram amade Maki guide oiribi school asige Yuvika school program coordinator Miss Sophia Laishram da Vukade Viduna amade Lengyan Yanduna taramna oktuna ikai kumnabas utke. Thoramaduda MI Academy Director Dr. M. Navakumar Maitaina Fungdokibada Mahiroi Singh Lairik Tambang Matamda Makhal Ani Thokna Tammi Haibase Psychologist Kayana Haina Rami amade Toxic Knowledge Amana Quality Knowledge Amane Toxic Knowledge Lairambana Quality Education Lairibani Mother's Right Academy Quasify na ngase Laurakliba Achievement ase Khaktanatana mamangdaso achievement kaya laukibaduna school asina quality education piri haibase mayek sengna takli makata naso school asina achievement kaya laurakpa oisanu haike hentoi sana pukrambam na fongdokibada mahak na ngasi laurakliba achievement ase mahaki oja family amade mahaki school na support tawbuna ngambane School asida tamliba mahiroi khudingmak potential laiba ngaktani aikhoi khudingmak na aikhoi PE aikoi ngamoi haibase kaidongnungda khalloise aikoina isana isabu improve tauba isana isabu thazaba thamlaga honarabade soidana mai pakani aduna oja singi guidance lauduna honaba lab kumsi haike Satra haibasidi makhal ani thokna tamme haibasisu matam chupada afawa psychologist ma'am na hainarami amana toxic knowledge haibama aduga quality knowledge haibama toxic knowledge kauthopa yate toxic knowledge layambadakini quality education tholai sisu Mother's Right Academy ai matam chupada quality education piba school ni haibasi hairiba achievement kharasina adum ulakpada natana hanasu aigi amasung iminna pujabada yamtina thokre Nagamadi kuki lan manung asida hokiba tang tara humdoi me District ke Manung Chanba Khotrin Village amade Saibung Village ke Lonabam Mafam Church ke leader ahum hat kiba manga amana soga pandangan kiba kulai paiba kuki narco terrorist ni tringnaba singna numit aduda fa kiba haujek fawba thiba khangdriba khonsa khul village ki naga ichilanau taruk fa kiba haujek si thiba khangdana leiriba asida Manipur convent government amade Central Government na ngasi fawba langla langjin puthokpa ngamdaba amade January terrorist sing haujik fawba faba ngamdaba government ki thawong asibo Office of the Coordinating Committee on Manipur Peace and Unity CCMPU na strong condemn akan bamong da yaning daba fungdorakle Manipur government na thubada yelhomi naga ichul naw taruk fazin kiba Puthokani haina amade Chenaba terrorist sing fagani haina numit humni matam thakiba duge manungda puthokadabane Manipur ase atubada peace amade justice purekadabane government amade law lay haiba se action da uthok pigadabane India gi proxy war Manipur da tauriba se khudakta tokhangadabane kuki ge CSO lawthokadabani justice Fangdriba Fawba Yelhomi Naga Ichil Nauna Changsileba Kongjangda CCMPU gi Maike degi support Taugani Haina Fungdorakle. Art state level pre-teen, pre-junior, junior made senior pancake Silat Championship 2026 Lakliba Mege Tarik Kun Mapandege Kuntra Matoi Fawba Pancake Silat Associations of Manipur ni sinduna Kumalampak Sports Complex Chalaiba Kangsang da Pangthok lagani Championship asida Imphal West East Thoubal Bisnupur Kakching amasung Manipur Police yauna apunba sanaroi nupa macha amadi nupi macha chaniga yangkaina athoi ahen tanagadori
Manipur ki district unit singi coast manager amade sanaroi sing na lakliba megi tarik kunipanda Khuman Lampak sports complex chu leiba kangsangda report tawranaba Pancake Salad Association na khangalakle aroibada morio pawmana pizare Demographic panel semlak pada ex-CM Viren na thagat pa fongdorakle illegal immigration na traiting chaw na pili. Churachamburda ain kaina popi thaba tokhanabagi damal alternative livelihood intervention program pangthokre. Security Force Singh na insurgent cadre Singh Fagat Kray Kusukulay amasung Bangkar Singh Fangbangam Kray. Naga amasung Maitai Loop Singh Punduna Native Peoples Committee Manipur Kauba Anauban Loop amasem Kray. Amasung lamdam masigi culture gi saknai raba yumnang jatra singda Padma Shri Award pirakpada CM na thagat pa fongdorakle. Haujik fawigi on the ISCOM news na pizaba Manipuri pau matang asta lo shinjare meng tabi rupina magpo amukahna krumjare.